Maheiloisang shing asi Disturbance Free Educational Zone Oihallu Haina Manipur University ki Maheiloisang University asigi man get Wakat Khongjang Changsinkhre Coordinating Committee on Disturbance Free Educational Zone demand na sinduna Changsinkhre Wakat Khongjang aduga mari leinana MU ki research scholar Mayengbam Kabir Das na hai Mahai tampham sangsingda kanagumba kharana puba thangba ngamloidaba sel amadi pochai gi demand tawriba si tawbiganu mai masin ga mari leinaba institution khudingmakta lengakna politics tawbiganu chahi amada numit chani ga kundagi tadana class tawgadabani haiba lengaki law ama sembiu lengakna matam chana thabak paikhatabana mahai masin tambagi kanglon kahenba amadi maheiroi singda awaba piba tawridabani education ga mari leinaba thabak singda corruption nepotism amadi favoritism tawbiganu lamdam asi education da yekhai thingaiba pidaba lamdam amo henbiu resourcing asi sizinabada human resource na yamna achawba mating ama pangi human resource haiba sidi education ni adubu education da yekhai thingaiba pirakpa sina maram moiraga human resource ki pukai thalhanba ngamdabagi mami ama tari maramaduna chawkhotpa khunai ama semgatnabagi damang mahai machine ge lamda ayet apan pibiganu haina mahangna makhatana phongdokhi Education habisina akoigi resource mayam singse utilize to the human resource na yam acho mating pang haijari bako maramada human resource si phajana mating pang basi karina tawge hababu education sina oheli education si the any disturbance pirakpa yakhai thingai ba pirakpa masina maram oirakanda akoigi human resource si mapung phana sagotpang amdabagi mami mu urakpa malem gi chakolaba leba kaya da education si mana tapna inga tapna tamagi mawari miyama thakre renlo nena na koigi United Nations ki koigi Security Council resolution 1998 ki magi guideline note ki makha da su education amasung hostel gi sector da land toro bhawda APMP da haiba guideline phau leiribani maramaduna akoi Manipur gi oinasu akoi Manipuri khunai se chakhutpa amasung malem gi thakta tongan ba hiramda akoi se mangjil thabaleba adum masing tharebaleba oibana education sector sidasu akoi gi tingjang kaijang daba amasung mara tappa ama oinagi damakta akoi gi campaigns makha chadasabani